Manipur ki Chief Minister N. Birena Andro A.C. gi manungda nauna paikhatkadaba project ahum ngasi urep uyung tamkhre. Ngasi urep uyung tamkhraba project ahum adudi Andro Bazarda sagadaba ima market ama, Andro Nungkota leiba football ground amadi Imphaldagi Kaital Manbi Tumukong amadi Moirangpurel taba lambini. Thauramada Manipur ki Chief Minister Nongthombam Biren, Youth Affairs and Sports Minister Govindas Konthauzam, Andro A.C. gi MLA Thaunauzam Shyam Kumar, Lamlai A.C. gi MLA Khongbantabam Ibomcha, Wangkai A.C. gi MLA Thangzam Arun Kumar, Wangoi A.C. gi MLA Khuraizam Loken amadi Andro Khungi Kulakpa S.H. Chandra Maitaina Sarukyakhi. Thauramadu mari Lenana Chief Minister N. Birena Hai, Kuki Nupi Anibu, Miyam Mangda, Mafi Thongdana, Pui Haibagi Wahauda, Manipur ki Chief Minister Sindokadabani Haiduna, Delhi da Chatuna, Lau Kongkiba, Luchingba Singna Ngasi Fauba, Lebak Asigi, Kari Thaudang Low Krabagi. Mafi Thongdana Pukiba Nupi Ani Adubu, Take the Kaidana, Mayum Tana Mafi Sethanduna, Tinkiba Maite Furupni Hiram Labadi, Makoibu Tagat Longadabani. Manipur da thokliba irang asigi matangda numit kudingi CSO gi mihut chama kauduna warushin ama puraknanaba kanna waris sanari. Kumja lisingani supna tarukta Manipur da leiramba kun masing asigi mathakta lisingani kun nitoida masak khangdaba punna kun anoba jamapan marifutara mga hengalakle. Hengalakli ba anoba kun sing asi hengalaktana ba Manipur lengak na kanna hotnari Manipur da punna miyoy lak kun nipan leiba asida lak ama khara hena chahi kundagi kun mga faubagi inkalakli ba naharo singna nisagi ipakta taudun leiri haiki Manipur dagi mitop khandok pagi matam September faubada pangthokadaba adu irang asina maram oiduna pangthokpa ngamkhidaba asi lengaki maikaidagi matam khara sangdokpinaba center da haizaruba matamda chahi ama amuk sangdokpirakhiba asimak yamna thagatningaini Manipur da haukiba me humdagi hauduna thokliba irang asi tha amani asida khara nemthaduna thokhaningdaba thaudok sing thokhidre irang thokle haiduna Chawkhat Thaurangi Thabak Amata Taudana Irangi Wakal Khanduna Laithokpa Yade. Irang su Lushina Bahotnagani Amadi, Chawkhat Thaurang Sing Su Taugani. Manipur da Hosik Tokliba Irang Asi Maru Oina Manipur da NRC Chatna Hanna Bahotnakiba Amadi, Drug Maru Fangna Mutatna Bahotnabadagini Haiki. Manipur da Nongmakangdana Mapan Lamdagi, Narun da Changlakiba Chinkuki Narco Terrorist Singi, Kangbuga, Manipur da Hana Kunda Lektaduna Leiraklaba, Kukilal Hova Singa Puna Kutsamnaduna, Indiagi Matakta Haurakpa Lani, Tokliba Irangasi Maru Oina Hana Manipurgi border fencing Ningtina Tauramdaba, Amadi, Lebak Amaga Changtok Changsin Taunabada, Cheksil Hodaba Asina Irang Asi Tokalakpagi, Chauraba Lambi Ama Oiri Hainasu, Chief Minister na Fongdoke. Lairibate mayam su hindaba yadabanina sakwa tharangi thaba inhang mayam su development gi laitelaira wana mayam nongmagi suruga tanjaba khotchaba mayam ku khandaba yadabanina koi thengnariba ngasigi wathok lanthok sigi nakalamada thengraga su mayam gi oiba thaba inhang sakwa thoram aduga individuals mayam imaibel silinau si kana gadaba nongmagi sarata laga wana lairiba singda senthok layana su khona daba yadaba hojiki thoiba Irang mayam hena khange ayam bana thoi ba irang si karino kramai to buno si loi na samam nei manipuri praja si adubu thoba matungda thamnar pa masin ame huje o sigi irang si di sigi tholai ba thok ta ba ko si di masidi kai tang thengara magadi ko si loiram ni ko ba hai bi lai gi da basing nungai te nakalani maki community ni maki lai gi da ba sok ki ba mayam puna magmadu gi nungai te kari da ki thoi buno kramai na thoi buno hai bi di praja sin khamui na ba mathokta ai gi da huje ai nunti gi ni sam chani civil society organization maya pai bi se pulle ka da moi ga interaction to akhoi si gi tholai ba irang si karino gari gi tholokono gari tangkak yaure karai de sakte dori gari no panthum se masi yam mathok ka
ngasi urep uyung tambaga mari lengdana andro AC gi MLA Shyam Kumar na phongdorakpada andro khun asi khulakpa leiba isana isabo khun ngakchaba khun amani manipur da thokpa issue khudingmakta andro gi miyamna ninghanaba leitana hiram khudingmakta hotnaduna lakli puwari dagi hoduna andro da sungliba yu ngasi phawba potyan amata yandana afaba makhal gi hidak oina puthoktuna lakli Androdagi puthokraba matung potyan yansinba androda tainaba yaroi matam kuina sembidana leiriba Imphal Yairipok lambi asi athuba matamda sembinaba apil su tawkhe akoi yam dai bakti budi androsi ai andro kendragi MLA oyaroju schedule caste ki certificate se ai phangbe yade ai pame adu phangsi yada ba adana ngasagi ai atopa lamgi mari bugi hajaba nate koi ki kapching atopa loina mayam schedule caste certificate se loina loba yagre ba origin androsi gije da kitang soine na schedule caste ki certificate se sahi amane se loba yada dana orema chimni se buri kan hona biri adu patana ngasi di tunai basi misal lain ngai andro ge MLA se masa schedule caste ta bena schedule caste ki issue da wa so ngang de na ai batang andro sambu ya to man de tana ngasi ni di orema chimni se lain ngai sida eno gidi atai gidi loi pi le loi pi manipur da tana sage resi taro si de dum odore ko taro dum pi be aya ba do madum ma to bi na ta de koi lai ba ni na si luka sin na competition examination da atagi keno si central service da atagi keno state service da atagi scholarship phangba da amo phangdre ba lai ba ni na